ꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯃꯨꯀꯣ ꯄꯣꯏꯔꯩ ꯂꯩꯃꯔꯣꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯀꯣꯍꯔ ꯑꯃꯣꯕ ꯑꯃꯁꯨꯡ MSF ꯅꯆꯤꯡꯕ ꯂꯨꯞꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯄꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯗ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯄ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯏ ꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ CRPFꯅ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯒ ꯃꯤꯆꯝ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯑꯣꯡꯁꯤꯡꯅꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯞꯁꯤꯡ ꯑꯣꯏꯔꯤꯕ ꯂꯨꯞ ꯃꯉꯥꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯅꯤ ꯄꯥꯕꯨꯡ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯄꯗ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯇꯪꯗꯨ ꯂꯩꯇꯥꯍꯟꯗꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯄꯨꯂꯞ ꯑꯣꯏꯅ ꯁꯨꯞꯆꯟꯖꯔꯒ ꯂꯥꯛꯆꯕꯗ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛ ꯄꯨꯜꯂꯒ ꯃꯅꯤꯄꯨꯔꯁꯦ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯃꯉꯥꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯦ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯕꯨꯡ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯆꯨꯝꯃꯤ ꯑꯃꯨꯛꯀꯣ ꯂꯨꯞ ꯃꯉꯥ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯃꯉꯥꯁꯤꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯗꯅ ꯑꯗꯒꯤ ꯃꯣꯏꯅ ꯅꯤꯡꯉꯤꯕ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯋꯥꯐꯝ ꯃꯌꯥꯝ ꯁꯤꯅꯤ ꯍꯥꯏꯗꯣ ꯄꯥꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯐꯣꯡꯗꯣꯛꯄꯁꯤ ꯂꯣꯏꯔꯕꯅꯦꯕ ꯄꯥꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯐꯣꯡꯗꯣꯛꯄ ꯌꯥꯕꯅꯤ ꯍꯥꯏꯕ ꯌꯥꯔꯦ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯃꯣꯏꯅ ꯐꯣꯡꯗꯣꯛꯑꯕꯅꯦꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯥꯊꯤꯔꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯥꯡ ꯇꯥꯍꯟꯗꯨꯅ ꯂꯩꯔꯕ ꯀꯥꯡꯒꯣꯡ ꯆꯥꯏ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤꯁꯦ ꯚꯥꯔꯠꯁꯤꯡꯁꯤ ꯃꯄꯥꯡ ꯀꯟꯕ ꯂꯩꯕꯥꯛ ꯑꯃꯅꯦꯅ ꯂꯩꯔꯤꯕꯅꯦꯕ 2047ꯗ ꯚꯥꯔꯠ ꯑꯣꯏꯅꯦꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯔꯥꯎꯗꯅ ꯂꯩꯔꯤꯕꯅꯦꯕ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯆꯠꯇꯅ ꯑꯗꯨ ꯆꯠꯇꯅ ꯃꯣꯏꯒꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯆꯠꯇꯅ ꯃꯔꯤ ꯊꯥꯅꯅꯕ ꯍꯣꯠꯅꯕ ꯂꯩꯔꯤꯅꯦꯕ ꯑꯗꯨꯒ ꯑꯋꯥꯡꯄꯣꯛ ꯂꯝꯗꯝ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯣꯏꯕ ꯉꯝꯃꯣꯏꯅ ꯍꯥꯏꯕꯁꯤ ꯃꯥꯅ ꯂꯥꯎꯔꯤꯅꯦꯕ ꯂꯥꯎꯅ ꯃꯅꯤꯄꯨꯔꯗ ꯆꯍꯤ 3 ꯁ꯭ꯋꯥꯏ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯠ ꯄꯨꯟꯅ ꯊꯜꯂꯀꯥꯟꯗ ꯃꯁꯥꯒꯤ ꯂꯝꯕꯤ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯖꯤꯟꯗꯅ ꯂꯩꯔꯕ ꯆꯨ ꯅꯣꯝꯕ ꯉꯝꯗꯅ ꯂꯩꯔꯕ ꯑꯗꯒꯤ ꯃꯤꯌꯥꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯥꯎ ꯊꯨꯝ ꯄꯨꯔꯛꯄ ꯐꯥꯎꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯌꯣꯝꯃꯒ ꯄꯨꯁꯤꯜꯂꯛꯇ꯭ꯔꯒꯗꯤ ꯃꯅꯤꯡꯇꯝ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯕ ꯄꯨꯝꯅꯃꯛꯁꯦ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯈꯪꯉꯤꯅꯦꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯈꯪꯉꯤꯅꯦꯕ ꯔꯥꯖꯅꯥꯊ ꯈꯪꯉꯤꯅꯦꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯈꯪꯉꯤꯅꯦꯕ ꯃꯣꯏꯅꯗꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣꯕ ꯀꯩꯅꯣ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯁꯦ ꯚꯥꯔꯠꯀꯤ ꯁꯤꯇꯤꯖꯟꯅꯤꯍꯦ ꯃꯣꯏꯁꯦ ꯄꯟꯆꯥꯌꯠꯀꯤ ꯚꯣꯠ ꯊꯥꯗ ꯁꯤꯁꯇꯦꯝ ꯀꯣ ꯑꯗꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯚꯣꯠ ꯊꯥꯗꯩꯀꯣ ꯄꯥꯔꯂꯤꯌꯥꯃꯦꯟ ꯊꯥꯗꯩꯀꯣ ꯑꯩꯈꯣꯏ MP ꯊꯥꯔꯤꯗꯅ ꯔꯥꯖ꯭ꯌ ꯁꯚꯥ ꯂꯣꯛ ꯁꯚꯥ ꯀꯣ ꯁꯤ ꯊꯥꯔꯤ ꯂꯣꯏꯅꯁꯤꯕꯨ ꯑꯩꯈꯣꯏ ꯌꯥꯎꯔꯤꯕꯅꯤꯀꯣ ꯍꯥꯏꯕꯗ ꯀꯔꯤꯝꯇ ꯈꯪꯗꯅ ꯉꯁꯤꯐꯥꯎꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯑꯀꯤꯕꯗ ꯀꯔꯤ ꯂꯩꯕꯤꯒꯦꯕ ꯑꯗꯨꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯂꯩꯒꯤ ꯃꯃꯥꯡ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯃꯣꯏ ꯂꯩꯕ ꯃꯐꯝꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔ ꯃꯤ ꯍꯥꯠꯂꯛꯑꯦ ꯃꯣꯏ ꯀꯔꯤ ꯈꯪꯗꯕꯅꯣꯕ ꯃꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯃꯣꯏ ꯈꯪꯗꯕꯅꯣꯕ ꯃꯣꯏꯅ ꯄꯨꯔꯤꯕ ꯃꯐꯝ ꯑꯇꯩ ꯃꯐꯝꯗꯨꯅ ꯄꯥꯝꯗꯕ ꯇꯦꯔꯣꯔꯤꯁ ꯀꯅꯥ ꯂꯩꯔꯤ ꯀꯩꯗꯧ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯃꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦꯕ ꯍꯥꯏꯗꯤ ꯑꯗꯨꯒꯤꯗꯨꯅꯦꯕ ꯑꯗꯨꯅ ꯄꯣꯛꯁꯤ ꯋꯥꯔ ꯁꯥꯟꯅꯔꯦ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯥꯏꯕꯁꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯣꯡꯅ ꯀꯔꯦꯖ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯕ ꯉꯝꯃꯛꯑꯦꯕ ꯁꯤ ꯍꯥꯏꯕ ꯉꯝꯃꯛꯏꯁꯦ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯇꯧꯊꯣꯛꯏꯕ ꯊꯕꯛ ꯃꯤꯌꯥꯝ ꯉꯥꯛꯄꯤ ꯆꯦꯟꯕꯤꯗꯕ ꯃꯣꯏ ꯂꯩꯔꯤꯅ ꯃꯤꯌꯥꯝ ꯄꯣꯞ ꯊꯣꯝꯗꯅ ꯁꯦ ꯌꯦꯟ ꯉꯥꯅꯨ ꯍꯥꯠꯇꯧꯅ ꯍꯥꯠꯄ ꯊꯔꯣꯏ ꯑꯌꯥꯝꯕꯗꯣ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯅ ꯃꯁꯦ ꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯉꯁꯤꯁꯨ ꯊꯣꯛꯂꯛꯀꯅꯤ ꯍꯌꯦꯡꯁꯨ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯊꯣꯛꯂꯛꯀꯅꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯂꯥꯎꯒꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯩꯗꯧꯋꯤ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯁꯦ ꯇꯛꯈꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕꯤꯌꯨ ꯆꯞ ꯆꯥꯅ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ MLA ꯃꯌꯥꯝꯁꯤꯡ ꯑꯁꯤꯒ ꯄꯨꯟꯁꯤꯜꯂꯒꯅꯦ ꯗꯤꯜꯂꯤꯗ ꯑꯃꯨꯛꯇꯪ ꯆꯠꯂꯣꯕ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯅꯤ ꯁꯤꯈꯤꯕ ꯃꯃꯥꯅ ꯁꯣꯛꯄ ꯃꯤꯑꯣꯏ CRPF ꯀꯥꯞꯄꯗꯒꯤ ꯃꯤꯑꯣꯏ 3 ꯑꯃꯁꯨ ꯉꯔꯥꯡ ꯑꯃꯁꯨ ꯁꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯕꯦꯝꯃ ꯅꯦꯞꯆꯥ ꯀꯤꯖꯦꯟ ꯗꯤꯄꯨꯇꯤ CMꯗꯤ ꯍꯥꯏꯔꯛꯈ꯭ꯔꯦ ꯈꯔ ꯊꯦꯡꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯇꯅ ꯑꯗꯒꯤ ꯉꯔꯥꯡꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯨꯁꯤ ꯇꯤꯈꯨ ꯍꯥꯏꯔꯛꯑꯦ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯔ ꯃꯤꯅꯤꯡ ꯄꯥꯏꯒ ꯂꯩꯔꯤꯕ ꯀꯨꯀꯤ MLAꯁꯤꯡ ꯃꯌꯥꯝ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯑꯗꯨ ꯃꯣꯏꯗꯤ ꯍꯥꯏꯗꯕ꯭ꯔꯥ ꯃꯣꯏ ꯀꯔꯤꯒꯤꯅꯣꯕ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯗꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯚꯥꯔꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯀꯨꯀꯤꯒꯤ MLA ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯣꯏ ꯂꯩꯉꯥꯛ ꯄꯥꯏꯃꯤꯟꯅꯔꯤꯕ ꯇꯧꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯌꯥꯎꯈꯤꯕ BJP ꯌꯥꯎꯔꯤꯅꯦ ꯃꯣꯏꯗꯤ ꯍꯥꯏꯕ꯭ꯔꯥꯕ ꯑꯗꯣ ꯃꯣꯏ ꯁꯦꯛꯇꯔꯤꯌꯥꯟ ꯑꯣꯏꯔꯦ ꯃꯣꯏ ꯇꯣꯉꯥꯟꯅ ꯂꯩꯔꯒ ꯃꯣꯏꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯁꯤ ꯃꯣꯏ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯁꯤ ꯇꯥꯛꯄ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯁꯤꯐꯥꯎꯗ ꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯤ ꯀꯔꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯎꯕ ꯉꯝꯒꯗꯕꯅꯤ ꯌꯥꯝ ꯆꯥꯏꯔꯤꯕ ꯃꯐꯝ ꯑꯃ ꯍꯥꯏꯕꯁꯦ ꯁꯤꯠꯄꯤꯗꯕ ꯁꯦꯡꯕꯤꯗ ꯂꯩꯇꯕ ꯆꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯀꯨꯀꯤꯒꯤ MLAꯁꯤꯡ ꯑꯇꯩꯒꯤ ꯃꯌꯥꯝ MLA ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯣꯏꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯁꯤ ꯇꯧꯕꯅꯦ ꯍꯥꯏꯕꯗꯨ ꯉꯝꯒꯗꯕꯅꯦꯕ ꯑꯗꯨꯒ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯅ ꯇꯣꯈꯥꯏ ꯂꯩꯔ ꯇꯥꯔꯒꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀꯣꯅ
ꯃꯣꯏꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯂꯨꯞ ꯑꯩꯈꯣꯏ ꯁꯤꯕꯤ ꯁꯣꯏꯗꯤ ꯃꯣꯏ ꯃꯅꯨꯡꯗꯀꯣ ꯄꯨꯜꯂꯀꯥꯟꯗ ꯄ꯭ꯔꯥꯏꯚꯦꯠ ꯗꯣꯃꯦꯟꯗ ꯄ꯭ꯔꯦꯁ ꯃꯤꯠꯀ ꯇꯧꯗꯅ ꯍꯥꯏꯔꯛꯏꯁꯦ ꯄꯣꯛꯁꯤ ꯋꯥꯔ ꯁꯥꯟꯅꯔꯦ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯗꯣ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯗ꯭ꯔꯦ ꯁꯤ ꯀꯔꯤꯅꯣ ꯈꯪꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯒꯗꯕꯅꯤ ꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏꯁꯤꯡꯁꯦ ꯂꯥꯎꯔꯛꯀꯅꯦꯕ ꯑꯩꯁꯦ ꯂꯥꯎꯔꯛꯀꯅꯦꯕ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯊꯛꯄ ꯐꯪꯗ꯭ꯔꯕ ꯑꯉꯥꯡꯅ ꯍꯪꯒꯥꯟ ꯀꯞꯄꯗꯣ ꯍꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤꯅꯦ ꯃꯕꯨꯛ ꯑꯗꯨ ꯊꯜꯂꯒꯗꯤ ꯑꯉꯥꯡꯗꯣ ꯀꯞꯄꯣꯏꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯅ ꯃꯆꯥ ꯃꯁꯨ ꯂꯝꯕ ꯁꯔꯥ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯜꯂꯦ ꯀꯔꯤꯅꯣꯕ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤ ꯑꯩꯈꯣꯏꯗ ꯇꯣꯛꯑꯣꯅꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯗꯒꯤ ꯑꯇꯩ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ MLA ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥ ꯁꯣꯔꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯏꯟꯍꯤꯕꯤꯇꯦꯠ ꯑꯦꯔꯤꯌꯥ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯗꯒꯤ ꯃꯣꯔꯦꯗ ꯀꯥꯡꯄꯣꯛꯄꯤꯗ ꯑꯁꯤ ꯃꯐꯝ ꯃꯣꯏ ꯆꯠꯄ ꯉꯝꯕ꯭ꯔꯕ ꯂꯩꯕꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯦ ꯂꯥꯛꯑꯣ